Paused Yumpam Uiba Maruiba Pau Karab de Tojari. ATSUM give Ban Loikhre, Ngasidagi blockade Houragani. District Council election Pangtugu Iba demand Tauraduna. All tribal students Union Manipur ATSUMna. Kaukiba Pung Kunmari Singi district in Bad Loikhre. Ngasi Ahing Noyadagi economic blockade Chataba Houkre. Asungin Information Secretary Kai Milen Dongal the Pause Asida High. Manipur Lengak Hayang Watokasiki Matang to Wari Sanaba Sebo Pirakle. Hayang Wari Sanaba Asiki Palmatungina Atsungi, Kongjang Makasa Tagatrana Draganalotion Kedra Iba to Lepkane. Ngarang Ahing Dong Yadagi Hokiba Punkun Mariki Sinki District Singi Ban Marunda, Dukan Sing Tok Hanakid Lambida Anayek Atu Akai Kinatana, Makal Amataki Gari Chenakide, National Highway Sing Kuntak Lansianaki. Atomanamag Airport duty, medical hospital duty, Dharmaki Thoram Sing press Amazon media duty sing Amazon. Electricity aduga water supply ki tabakte ban asidagi Laothokhre. Pawasin ay ban nasi minister na sewa pirak patage. Mars taraga matoida ATSUM ki executive members na wari sanabada janaba mata purapag ngamkidabadagi kaukibane. Nakalani na panduna leiriba autonomous district council ki election asigi patangda Kumna Khana Krabasu Nakai Sengbu Warip Amatalawa Ngamkidabadagi Banasi Satana Balep Kibane. Panbayabadi Hokibasahi Meta Matam Loikhre ADC Singi Matamasi November Tapova Saktokibane. Housing for the Singi District Singi ADC Singi election town Napi official Oiba notification Toko Ibaya Dribane. Pandun Leriba ADC election Asi Pantariba Asinamaram. Government of the COVID-19 and the Aina Piri, Adomanova government election as Yarima Makai, Tuna Town of Honagani, Ibagi, Tazava Piri. Adobo, ATSUM Nadi Tintarib election as Sikimatam Hek Laothokhre Power, Kongsan Kasantin Gagani Ire. Atopapau, Amadana, Sahi Taramanga, Yelaba government ki Karising, Lishingani Kunitogi April, Amadagi registration renewed over Tinglagane. India government ki Tongan ba department sing Sinadari ba Sahi Tarama, Yelaba Garising. Kumza Lising Ani Kunitogi April Amadaki registration renewed over Tinglagani Aina. India government ki Ministry of Road Transport and Highway notification Thokre. Notification Asiki Matung in a Kanglol Asi Lebak Asigi. State Deputy Union Territory Kudimaktamapung Pana Chanhanbaga Atubamatamda Marilina Sing Chanabad losing Chem Krabasukan Gre. Now the same with the bad law Asi Chanaraba State Deputy Union Territory Singda Sahitara Maga Yelabagari Sing renewed over Tinkadore. Tauranga Sahi Acid Gi February Amada Funky Parliament Union Paset me from the Laothokhre voluntary vehicle scraping policy Mahataba when up my Baikalakibane. Policy Asikimatu in a Lanai Gari Sing Sahi Kun Pabaga fitness test over Amadika merchant vehicle singer. Sahitara Magat Tangai Fadana fitness testing Taurumatung the registration renewed Dobagi Ava Pigani Ire. Hiramasiga Mari Ledana the Kanglun Kara Ministry na draft Dogun Tha Sijakhre to Laothokhre. Luina the Kanglol Asikimatang the stakeholders in the Kuntrani Kimanunda Apampam the Pungtor Kayagani Ire. Makatarpa Atopapau Amadana US allies in Myanmar da Democracy and wsklingeida protester Lenduna Hatkhre. Myanmar da Palam Kiba military suknam Lega Kimaka Horakiba Miam Yahu Amada. Lising Amagasampan Marfuganipan the military na Hatkhre Mahiri Amagi Leikitabagi Tauram Sing Asi. Activists na Pangtuk Naringa de Lebakasi the security force ni Yam Drabada. Protester Taruk Hatkhre I know Hobasing Amazon Media Pomising Aikre. Myanmar gi Anisuba Kwaidigi Chauba City Mandaleda. Chataba Wakat Bifam Amada Police na Naway Capsin to the Mari Seki Amazon. Atay Cameron Soki and Uba Mui Ani Reuters the Hike. My tongue but town Piadasu Atopamui Amanawena Captain Hatkhre Aduga Lebak Asigi Lalul Itaki Konu Oriba Janko the Police na Naway Capada Mui Ani Amagasu Seki and Lebak Seki Median Ike. United States, India, Australia, Amazon Japan, Kanong Book, Asia Lebak Aduda. Democracy am Anjanana Bapuna Tabak Taminaba Janaringa Missiminagi Todosing the Tokibane. Military in February, Madame Biangiling Suknam the Passion Kiba Aduki Bayokta protesting Bakchana. Satarakiba the Aujuk Pavda Hum Pudra Herna. Sijakhre and Assistance Association for Political Prisoners Advocacy Group na Ike. Lising Magsapan Marfugani Panta Badamatu the Rangoon Institute of Technology Campus Haina Kangakiba. Aduki Manuk the security force in Anawena Captain Hatkiba. Pone Mogi Leikitabagi Torum Pangtunaba Apple Toba poster Cameron.
social media baksana sandulakpadagi ngasi thangjana mettagi protesting adu harugibane magbo nongmaina kaptuna hatkiba amasung chayul kharagi tungda atopa mairui amasu sikiba amasung mihat adu lising amagsa parmarfugani pangi agas ki tangni panda thokibani aina military government adugi mayukta 8888 campaign aina khangraba pak chanba protesting aurake lising amagsa parmarfugani thoigi dagi hauna haujuk phawada military legak aduda khwaidagi chawna chingnarakiba adu oikiba miyamgi asobu ihawudu army da takaidona nam thakiba adumak charok namiyoi lising ahumlom seke ihau khongjang adugi manungdagi democracy gi saknaraba miyoi am oina hong san chu si tholakhe amasong military government aduna mahapko sahi kullom house arrest tawduna thamke military na democratic reforms sing aurakhibaga su chi lising ani nifan da thadokhe mahaki national league for democracy NLD na lising ani taraga magagi mikal da paktak na mai pakhe amasung haukiba sahi ki November da su amuka na mai pakhe aduba sahi asigi February amada military general sinam haki government adu thugai ke amasung November gi mikal adu da aran basing tawki aina maran siduna susi amasung magi cabinet gi mioi ka ba phajinduna thamke military na China ka nakaba mari leinariba Myanmar ka thogliba military ku asi anoba US president Joe Biden gi damaktadi azauba angan basanging amma oire Maragasi sahi mapan gi Nupimacha ama Lairik taksinnaraga Ejjat Manghnbikhre yamna pukning sukningai oiba thautok amuk oina masagi sahi mapan rom tangari bi Nupimacha amabu Leikai amada ta Leiminnaba sahi kunga mathoirom suraba mei amana Lairik taksinnaraga ikai khumraba Manghnbikhre thaudok adu da chenari bambe police na phagatkhre thaudok asi Thawal police station gi manung chanba mafam amada ngasi thoke bane thaudok adu ga chenari bambe aduna Samura Laipam Ananda Sarma sahi kunga mathoi apopa subol kawe mayuma kai pandre marat leiraba Ananda asi tentha awang lekai da leiba mama pokpa maboki jumda poklaga mafam adu da chawrakhibane Maki apokpa subol di wangjing dagini Ananda poktrngeida mama mapa ani khainabadagi apokpa mama adu tentha da leiba mapam da halaglaga mafam adu da Ananda pokhibane Thaudok asigi victim oiriba Nupimacha asi Thawal district ki atopa mafam amadagini adumakpo victim masi maran leiraba Anandagi jum manakta leiba mama pokpa maboki jumda mai masing tamnaba leibane Thaudok asigi matangda press na victim gi imung manungdagi phangba pawgi matung inade ngasi ayuk maran leiraba Ananda victim asibo Lairik takpi gi aina maki jumda kauraga mi leitabeki khudong chaba lugduna jumgi yana khatana tabali chadadu sathagibane tungda mabungna agang adugi fibam adu ubada chingnabadagi hangbada Anandana chathagiba nattaba thabak adu haidorakhibane Thaudok adu atopa singda haidok labadi hatkane haina su victim adu da kihalli haina victim masana babokta yamna kina pawdam ke Thaudok asigi matangda police ta paw piraba matung maral leiraba Ananda Thawal police nangasi nungtil phagatkhre Loiredana women police station Thawal na Ananda gi mathakta case ama lawhatkre atopa yamna nungaitaba paw amadasu sahi mari romta ngari Nupimacha ama Mangakta thangna Lenduna Hatkhre Dadra amasung nagar abeligi manung channa leiba khongang amada pasagi chahi kunthrarom soraba napa amana somnatagi chahi mari khaktang hari Nupimacha ama masagi ikai khumna ba maganda ba khonarabada nanthokduna cheda ba honabadagi Nupimacha adugi mangak samda napa aduna thangna lelaga Hatkhre Thaudok adugi paw tabadagi victim gi mapa adusu wakhal pu bangam tabadagi pasamatom da hudaktuna Sijakhre ana police official sina phangdoragle hiramasiga mari leidana police ki makok thongba official Hareswar Swami da phangdorakibada Thaudok adu irai numit ki numit jumba matungda thokhibane Naroli village da leipa Santos Rajat na mahaki jum manakta sanaduna leiribi Nupimacha adu mahaki ka da pusindura rep tawnaba honake maduda jadabadagi angang adu thangna Mangakta Lenduna Hatkhre matung mahaki flat amadi toilet ka tainaba akhuba jaga amada angang adu langsinduna thamlamkhibani haire arabida content sing asege maru iba paw khara asebe pawdam jariba Manipur local news YouTube channel amadi Facebook page asidagi Yangbiri popuna bakpa thagachari channel asina domda kanarabadi subscribe to video subscribe to biru moroinana like and share to so kawi ganu puna bakpo amakana thagachari